ARAMBAI TENGOLGI TENGOLLOI SHINGNA Khutlai Thadokpagi Firep Loukhiba adu Mahoushagi Tangdu Leitaba Phivam Hanjilaknabagi Thong Hangbani HAINA Manipur ki HANNAGI Chief Minister NONGTHOMBAM BIREN THAGATPA PHONGDORAKLI Hiram asigi matangda HANNAGI Chief Minister N BIREN na mahaki X account ta thagalakpa post amana hai ARAMBAI TENGOL na Khutlai Thadokpagi Firep Loukhiba adu Mahoushagi Tangdu Leitaba Phivam Hanjilaknabagi achouba khongthang amani masina achouba mayon ama chumlagani haibagi thajaba chauna lei ARAMBAI TENGOL na Khutlai Thadoknabagi Loukhiba Firep adu lamdam asida Mahoushagi Phivam Hanjilaknabagi Thong Hangbani khongthang asina mamangda leiramba ungkhatnaba sing khara makhaidi hanthahanba ngamlagani loinana reconciliation stability amasung tung koina chatnagadaba phibam ama sembada achouba mateng oigani Phivam asi laknaba Prime Minister Narendra Modi, Union Home Minister Amit Shah amasung Governor Ajay Kumar Bhalana hotnakhiba pumnamak awangba thakta ikai khumnaba utli Luchingba Singh asina waroishin ama puraknaba hotnabada achoba thodang lauri haujikti aikhoi ama toina santi ki lambida khong thangjinduna apunba Manipur amasung mapangal kanba India ama sagatnaba hotnaminasi haina hanagi Chief Minister N BIREN gi warol asina makhatari panba yabade ARAMBAI TENGOL gi Luchingpurel Koronganba Khumanna Luchingba team amana haukiba tang kunmanga ki numidang wairamda Manipur gi Governor Ajay Kumar Bhalaga unnakraba matung ngarang Khutlai Singh adu Manipur Police da khutsinnakhibani